ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯊꯥꯔꯣ ꯀꯧꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯣ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯊꯕꯛ ꯌꯥꯝꯅ ꯐꯕꯤ, ꯃꯅꯦ ꯃꯀꯨꯒ ꯂꯨꯅ ꯆꯥꯅ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯆꯍꯤ ꯑꯃꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯊꯥꯔꯣꯅ ꯃꯅꯦꯝ ꯆꯥꯎꯕꯤꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯥꯔꯣ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯅꯦꯝꯗ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯆꯥꯎꯕꯤꯅ, ꯏꯃꯧꯅ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯔꯒꯦ꯫ ꯅꯪꯒꯤ ꯄꯣꯊꯥꯕꯗꯨ ꯑꯗꯨꯝꯅꯦ ꯄꯣꯊꯥꯔꯣ ꯆꯠꯂꯨ꯫ ꯊꯥꯔꯣ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗꯗꯤ ꯃꯅꯦꯝꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯏꯃꯧ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯎꯕꯤꯗꯨ ꯉꯝꯗ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯣꯏꯕꯅ, ꯍꯥꯏ ꯃꯃꯥ, ꯃꯧꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯀꯩꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤ ꯃꯥꯅ ꯁꯨꯗꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯗꯅ ꯂꯩꯔꯤꯁꯤꯅ? ꯍꯣ, ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ, ꯑꯗ ꯑꯩꯅ ꯄꯣꯊꯥꯖꯔꯣ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ꯫ ꯃꯃꯥ, ꯅꯪ ꯌꯥꯝꯅ ꯄꯪꯉꯤꯀꯣ꯫ ꯅꯃꯧ ꯅꯨꯄꯤꯅ ꯅꯪ ꯊꯦꯝꯗꯅ ꯁꯤꯖꯤꯟꯅꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯀꯩꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯉꯥꯡꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯔꯣꯁꯨ ꯐꯃꯨꯡꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯑꯩꯅ ꯊꯦꯝꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯗꯧꯔꯤ, ꯑꯗꯨꯕꯨ ꯍꯅꯨꯕ ꯑꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ, ꯃꯁꯤꯗ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯥꯔꯣꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯑꯍꯣꯏ ꯏꯃꯥ꯫ ꯐꯔꯦ, ꯏꯃꯥ ꯆꯥꯛꯃꯩ ꯊꯥꯒꯠꯄꯤꯔꯒꯦ꯫ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯥ, ꯆꯥꯛꯇꯨꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ, ꯏꯁꯥꯁꯨ ꯊꯣꯏꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯪꯕꯨ ꯊꯣꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯔꯨ ꯂꯨꯖꯕ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯗꯨ ꯃꯀꯨ ꯇꯣꯡꯕꯅ ꯐꯃꯨꯡꯗ ꯌꯥꯍꯤꯞ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯀꯨꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯦ, ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯅ ꯀꯣꯛꯁꯤꯈꯤꯕꯁꯨ ꯅꯠꯇ ꯐꯃꯨꯡꯗꯨꯗ ꯄꯠꯂꯒ ꯑꯁꯨꯝ ꯂꯩꯔꯦ꯫ ꯃꯥꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ, ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯑꯩꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯗ ꯅꯣꯝꯂꯤ꯫ ꯄꯥꯔꯤꯅ, ꯍꯥꯏ ꯅꯨꯄꯤ, ꯑꯌꯨꯛꯁꯤꯗꯒꯤ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯏꯁꯧꯗꯣ? ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯁꯦ ꯌꯥꯝꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯈꯣꯏ ꯇꯥꯅ ꯈꯜꯂꯤꯁꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯅ ꯃꯐꯤ ꯍꯣꯡꯂꯤꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯍꯥꯏꯔꯞ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯣꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯝꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯕꯂꯩꯗꯨ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ! ꯆꯥꯎꯕꯤꯁꯨ ꯊꯥꯕꯂꯩꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄꯔꯄꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯩꯃ, ꯊꯥꯕꯂꯩ, ꯀꯩꯗꯧꯔꯦ? ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯂꯤꯗꯨꯅ? ꯏꯅꯝꯃ, ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ, ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯧꯕꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯧꯕꯨꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ, ꯃꯅꯨꯡ ꯆꯪꯂꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤꯗꯨ ꯁꯥꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯊꯥꯕꯂꯩꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯣꯗꯤ ꯃꯃꯥ ꯎꯕꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ? ꯏꯕꯦꯝꯃ, ꯅꯨꯄꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯒꯤ ꯅꯃꯥꯁꯦ ꯅꯪꯒ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫
Tharo manemgi wadu tabada mamada mamito jada wiyeng leklam. Thabalay sumasa napida natay sada tawrini haina ingit tawruklam. Ibong amasado kari amuk tawrage. O ngarang se ay nagaitel da poche khara layru jo haina thakri. Aduga madi selda puraga. Zuar san thoklamali. Adudagi sel mangbada madi atu makata na sanabada. Atopadagi su sel pusilaba mali. Ado seldu pidrabadi yumda hanbay yaroy haina. Zuar sanafamda hazilaga lehawri. Kayam yamba selno. Iyam yam deda. Asi haidino thabalayna mana paun basel masingdu hairami. Seldu fana yamba du da tharosu khangsaw sawgalaklam. Ibema, imase, atay de hangpam laytadana, nangi de hekto selaklabani. Chawbina, ibema, natay sada tawri oiramni. Ima da su khara layri. Nakhoida kayam layri ba, aduga subriyeng. Asi haidino chawbina, magi pisida kiri ba seldu puthoklaklam. Tharo madu ubada sorsana hondok charam. Ima, ay kada tabuda kayam yarunu yeng lukhige. Asi haidin tharodo magi kada changkhirami chawbiga thabalayga makhoi anina saksangduda phamlaga wari sanaduna leirami. Ngaihake tongda tharoso makhuda sel khara pairaga thoraklam. Se, asina kona driyeng. Nasibu oirabadi kona rani. Adudi inama ay so hankrage. Ngai khone thabale chaka charaga hankrone. Inama kona charage. Ngasigidi isanupado hana lawthoknaba hotnarukhige. Asi haiduna thabalay seldu puraga taha chakhiram. Asuna numit humni marini surakpada tharoga thawbaga kana khanariklam. Madu tabada chawbidu machanupagi kada changraklam. Hai achawba kaidawre nakhoi anina adu kana lawnari babo. Ima namong nupida aina sel khara thamjilu haina pisingkhraga mangkhri adugi chelamliban. Ibema nang busel dubu thampam kawbra khotbra munna yengune. Ima thampam da phajana yenglabani adu busel du leiramdri. Asi haiduna matai manawdu amuk ngangnaba hauraklam. Aikhoi ka sida kana sangduna sel du mangdoribano. Nang napamdadi lona thaide ko. Kaino da aibu ipamda yamna thaiganbagi mawngda. Ka sidadi atai sangdrabasu imadi he changbani. Chawbi mamawgi wadu tabada swai laurami magi nupigi wadu tabada thawbasu thajadana mamadi yenglaklam. Ibema imadi nakhoigi kada janglabasu nakhoigi seldudi imana lawthoktene. Ima ka sida changlidi ima dangni. Imana lawthoktrabadi kanana lawthokpidawribano. Imana sel mathau tarasu aingonda haigera namaw nupida haigera haiba yabududa kari seldo lawthoklibano. Chawbi masaga mamawgi wadu tabada masado humang anapi kanglami. Adubu tapna masado phatharaga seldo madi lawdi hairami. Adubu masaga mamawgana mana hairiba adu thajaramde. Tastengbadi ngasaidagi mangli haina thiriba selsi thabalayna nomulaktuna pokhiba selduni. Adubu tharona madu mapuroibada sengdokpagi mahutta manembokta hurankhre haina thangjilam. Thoibasu makhoina lawnaba adu taduna makhoigi kal changlaklam. Ibungo kari tawragene noina kanna law khongnaribasibo. Baba imana aikhoigi tabududagi sel lawthoklaga lawthokte haina khumbagini. Mama nangbu nasa sigi kadagi sel lawthoklurabrane. Makhoi babo kadaidagi wano ainabu makhoigi kadagi karamna sel lawthokadawribano. Ima karigi oidaba nganglibano. Ima natana kanabu aikhoigi kasida change. Chawbi mamawgi wadu tabada mana hurande haiduna phanakana hairami adubu mahakna hairibu wadu kanana sutabiramde. Somda machanapi thabagi imungnaga kharina dai chadaba aduda mahakna machanapi da huralaga pikiboi khalami. Mama nang buselgi mathau tarasu aingonda haiba kaidawge law kada wa khanarusi. Makhoi babo ai la odila one adaida ai ana tawlerano. Asi haiduna thoibudu sauna thokhirami madu ubada chawbi su pakhatna kadudagi thokhirami. Tharo mabuktadi bhagi khujen tharangadu mai pakle khana haraujarami. Adubu mai thongdadi isuk tharami. Moida sumaina potmang semang toina tawrakladi aidi sida sumlei bise kisalakli. Hera kaisu khanganu. Ai imaga pabaga da phajana haiki. Asi haiduna thawbana magi nupibu
ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯊꯔꯣꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯀꯥꯞꯄ ꯇꯦꯟꯗ ꯄꯥꯜꯂꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯥꯎꯕꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥ ꯐꯝꯁꯤ ꯊꯥꯔꯣ ꯇꯨꯝꯂꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣꯕ ꯃꯃꯥ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯦꯜꯗꯣ ꯅꯪꯅ ꯂꯧꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯅꯪꯒ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯅꯪꯅ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯅꯝꯗꯨꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕꯅ ꯀꯔꯤꯒꯤ ꯃꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯁꯨ ꯌꯥꯎꯅ ꯑꯔꯥꯟꯕ ꯇꯥꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯅꯃꯧ ꯑꯁꯦ ꯃꯔꯣꯟ ꯅꯥꯏ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧ ꯍꯥꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯨꯝꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯊꯧꯁꯥꯗꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯂꯥꯟꯁꯨ ꯂꯥꯟꯗꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯆꯥꯎꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯪꯂꯝꯃꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯂꯤꯂꯥ ꯍꯩꯕꯤꯁꯦ ꯑꯃꯨꯛ ꯅꯥꯁꯤꯟꯅꯗꯅ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯃꯃꯧ ꯍꯤꯡꯁꯥꯕꯤ ꯃꯅꯦꯝ ꯑꯣꯠꯄꯤ ꯇꯥꯍꯟꯗꯧꯒꯤ ꯊꯔꯣ ꯅꯪ ꯁꯤꯗꯤꯕ ꯏꯃꯥꯅ ꯅꯥꯁꯤꯟꯅꯒꯦ ꯍꯥꯏꯅ ꯅꯥꯁꯤꯟꯅꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯃꯤꯕꯨ ꯀꯅꯥꯅ ꯅꯥꯅꯤꯡꯕ ꯌꯥꯎꯒꯦꯅꯦ ꯍꯣ ꯅꯈꯣꯏꯅ ꯃꯥꯗꯤ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯅꯕ ꯁꯤꯟꯕꯗ ꯅꯥꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯝꯅꯤ ꯊꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯕꯨ ꯅꯥꯅꯤꯡꯕ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯅ ꯅꯥꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯃꯥꯕꯨ ꯅꯤꯡꯊꯤꯅ ꯂꯣꯏꯅꯧ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯔꯣꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯃꯈꯣꯏꯗ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯁꯨ ꯃꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯗꯧꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄꯥ ꯃꯌꯥꯝ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦ ꯊꯔꯣ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯍꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯥꯎꯕꯤꯅ ꯊꯔꯣꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯔꯣꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯄꯦꯜꯂꯕꯅꯤ ꯃꯁꯤꯒꯤ ꯅꯥꯒꯟꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯧꯔꯛꯂꯤꯅꯦ ꯑꯩꯗꯤꯕ ꯍꯥꯏ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣꯅꯦ ꯍꯣ ꯍꯪꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯏꯁꯥꯁꯦ ꯄꯨꯡꯇꯨꯞ ꯇꯨꯞꯊꯔꯦ ꯆꯝꯐꯨꯠꯂ ꯀꯔꯤꯅꯣ ꯈꯤꯇ ꯐꯨꯠꯂꯛꯎꯕ ꯊꯔꯣ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯕꯤ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯑꯍꯣꯏ ꯏꯃꯥ ꯐꯨꯠꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯗꯨ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥꯗꯨ ꯃꯀꯨꯕꯣꯛ ꯑꯅꯥꯕ ꯑꯗꯨ ꯂꯩꯕꯅ ꯃꯄꯥꯝꯗ ꯃꯃꯥ ꯅꯥꯔꯤꯗꯨ ꯆꯠꯅꯤꯡꯂꯁꯨ ꯆꯠꯄ ꯉꯝꯂꯝꯗꯦ ꯏꯃꯥꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯪꯕ ꯂꯥꯛꯅꯤꯡꯕꯅꯤ ꯏꯃꯥꯒꯤ ꯐꯝꯁꯦꯟ ꯐꯝꯉꯥꯛ ꯇꯧꯗꯨꯅ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯃꯃꯥ ꯑꯅꯥꯕ ꯑꯗꯨꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯃꯀꯨꯕꯣꯛꯇꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏ ꯆꯥꯛ ꯊꯥꯒꯠꯂꯣ ꯍꯥꯏꯔꯝꯃꯤ ꯆꯥꯛ ꯅꯣꯡꯉꯥꯜꯂꯦ ꯆꯥꯛ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯥꯛ ꯑꯩꯁꯦ ꯅꯄꯥ ꯑꯅꯥꯕ ꯑꯁꯤ ꯂꯥꯛꯅꯕꯗ ꯏꯄꯥꯝꯗ ꯅꯥꯔꯤꯕ ꯏꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯅꯪꯒꯤ ꯏꯁꯧꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯁꯣꯝꯗ ꯏꯃꯥꯗꯣ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯣꯝꯗ ꯌꯥꯗꯕꯒꯤ ꯆꯠꯇꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯠꯍꯟꯅꯤꯡꯗꯗꯅ ꯊꯤꯡꯕꯗꯤ ꯅꯠꯇꯦꯅꯦ ꯋꯥꯈꯜ ꯈꯔ ꯇꯥꯟꯅꯁꯤ ꯍꯣ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯥꯎꯕꯤꯗ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯗꯁꯨ ꯃꯃꯥꯗꯣ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯤ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯁꯨ ꯃꯀꯨꯕꯣꯛ ꯑꯅꯥꯕ ꯑꯗꯨ ꯂꯩꯕꯅ ꯍꯨꯟꯗꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯊꯕꯥꯅ ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯛꯇꯕ ꯑꯗꯨꯗ ꯊꯔꯣꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯃꯥ ꯑꯅꯥꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇꯕꯨ ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯛꯇꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯣꯅꯦ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯅꯥꯕꯤ ꯑꯁꯦ ꯁꯦꯟꯅꯅꯕ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯔꯦꯅꯦ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯨꯒꯅ ꯏꯁꯧ ꯂꯥꯡꯂꯤꯁꯤꯕꯣ ꯍꯣ ꯅꯆꯜ ꯏꯕꯦꯝꯃ ꯐꯖꯕꯤꯗꯣ ꯅꯃꯥ ꯑꯅꯥꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯛꯇꯕ ꯑꯁꯤꯗ ꯉꯥꯡꯂꯝꯂꯤꯕꯅꯤ ꯃꯥꯁꯨ ꯃꯀꯨꯕꯣꯛꯇꯨ ꯅꯥꯗꯨꯅ ꯂꯩꯕꯗꯨꯗ
ꯂꯩꯊꯣꯔꯛꯄ ꯁꯪꯗꯕ ꯑꯣꯏꯔꯤꯅꯤꯗ ꯍꯣ ꯂꯥꯛꯀꯦꯕꯨ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯃꯀꯨꯕꯣꯛꯇꯣ ꯉꯥꯏꯍꯥꯛ ꯁꯦꯟꯅꯍꯜꯂꯝꯂꯒ ꯂꯥꯛꯄ ꯌꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯣ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯎꯕꯤꯗꯣ ꯋꯥꯈꯜꯅ ꯐꯒꯠꯄ ꯉꯝꯗ ꯑꯔꯣꯏꯕꯒꯤ ꯍꯤꯞ ꯇꯥꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯊꯕ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯅꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯄꯣꯛꯄꯤ ꯏꯃꯥ ꯐꯥꯎꯕ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅ ꯄꯣꯊꯥꯅꯕ ꯐꯥꯎꯕ ꯐꯪꯍꯧꯗꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯊꯕꯥꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯄꯥꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯊꯪꯅꯕꯒꯤ ꯃꯇꯩ ꯃꯥꯗꯨ ꯀꯧꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯉꯥꯏꯍꯥꯛ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯅꯦꯝꯕꯣꯛ ꯂꯩꯇꯕ ꯑꯗꯨꯒꯤ ꯃꯇꯨꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯈꯥꯡꯉꯦꯟꯐꯝꯗ ꯊꯥꯡꯗꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯅꯆꯥ ꯑꯩꯕꯨ ꯂꯥꯛꯄ ꯐꯥꯎꯕꯗꯗꯤ ꯉꯥꯏꯕꯤꯔꯝꯕ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ ꯊꯔꯣꯁꯨ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯃꯥꯁꯤ ꯍꯤꯡꯂꯤꯉꯩꯗꯗꯤ ꯅꯣꯡꯃꯗ ꯂꯥꯛꯂꯒ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇꯨꯗ ꯀꯞꯁꯤꯟꯅꯗꯅꯒ ꯇꯧꯔꯗꯅ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯃ ꯑꯁꯤ ꯈꯟꯅ ꯊꯔꯣ ꯃꯕꯨꯛꯇ ꯃꯆꯜꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯇꯤꯡꯕꯤ ꯀꯥꯡꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯎꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯣ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯆꯥꯎꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯗ ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ ꯏꯅꯝꯃ ꯑꯩꯁꯨ ꯌꯨꯝꯗ ꯄꯥꯕꯨꯡꯗꯣ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯂꯩ ꯀꯠꯄꯗ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯉꯝꯗꯕ ꯌꯥꯎꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯆꯤꯟꯗꯗꯤ ꯏꯐ ꯐꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯂꯩꯕꯤꯔꯅꯨ ꯌꯥꯔꯦ ꯊꯕꯛ ꯍꯦꯟꯅ ꯍꯥꯞꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯊꯕꯥꯒ ꯄꯥꯔꯤꯒꯁꯨ ꯃꯌꯨꯝꯗ ꯑꯅꯥꯕ ꯂꯩꯕ ꯑꯗꯨꯅ ꯊꯨꯅ ꯍꯟꯈꯤꯔꯝꯃꯤ ꯊꯕꯥ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯈꯣꯏꯒꯤ ꯅꯄꯥꯛ ꯀꯨꯝꯂꯩꯅꯥ ꯑꯁꯤ ꯂꯛꯅꯔꯤꯉꯩꯗ ꯏꯃꯥꯗꯨ ꯐꯥꯎꯕ ꯅꯣꯡꯃꯗ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕ ꯐꯪꯍꯧꯗꯦ ꯅꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯀꯣꯛꯁꯤꯈꯤ ꯌꯥꯔꯕꯁꯦ ꯑꯗꯨꯝ ꯄꯠꯂꯒ ꯂꯩ ꯄꯥꯔꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯡ ꯁꯣꯛꯄ ꯑꯗꯨ ꯑꯣꯏꯔꯨꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗꯅ ꯊꯕꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯄꯥꯕꯁꯦ ꯊꯕꯥ ꯅꯪꯒꯤꯁꯨ ꯅꯄꯥ ꯅꯠꯇꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯏꯃꯥ ꯂꯩꯇꯕꯗ ꯐꯥꯎꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯄꯥꯕ ꯂꯩꯇꯕꯗ ꯐꯥꯎꯗꯣꯏꯅꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯏꯄꯥ ꯑꯅꯥꯕꯁꯤ ꯍꯨꯟꯗꯣꯛꯂꯒ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯅꯪꯒꯤ ꯑꯩꯒꯤ ꯈꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯥ ꯍꯥꯏꯅ ꯈꯥꯏꯕ ꯌꯥꯝꯅ ꯄꯥꯝꯅꯗꯤ ꯍꯧꯖꯤꯛꯃꯛꯅ ꯄꯥꯝ ꯆꯠꯀꯦꯔꯣ ꯊꯕꯥ ꯃꯥꯗꯤ ꯃꯃꯥ ꯂꯩꯇꯕ ꯑꯗꯨꯗ ꯄꯦꯟꯗꯗꯨꯅ ꯑꯇꯣꯞꯄ ꯉꯥꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯁꯥꯎꯔꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯁꯥꯎꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯍꯣꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯕꯗ ꯐꯃꯨꯡ ꯑꯗꯨ ꯇꯞꯅ ꯐꯝꯊꯔꯒ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯈꯟꯊꯔꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯨꯔꯤꯕ ꯋꯥꯗꯨ ꯈꯔ ꯀꯜꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯗꯨ ꯉꯝꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯕꯥꯗꯣ ꯃꯀꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ ꯄꯥꯕ ꯇꯥꯔꯦ ꯅꯃꯧ ꯂꯥꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯥꯕ ꯑꯩꯕꯨ ꯀꯧꯔꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ 이뱀아, ꯀꯔꯤꯒꯤꯅꯣ 이부고나 사오르가 토크리바시고 레이따바다 시엘로버 피수 홍키데네 이마우보 이몽시 부나버 호나바다 야함나 와라브라네 바바 와데다 모이다기 마룹 아마기 이몽기 레이따바 야웨 첼로니 하이드나 토키바니 바바 나사게수 따우다브로 족타라바디 에이상풋 풀라우라 ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯦ ꯏꯄꯥ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯗꯕ ꯑꯣꯏꯅ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯃꯀꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯕ ꯇꯧꯖꯔꯣ ꯍꯥꯏꯕꯗꯨ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥ ꯅꯪꯅ ꯂꯩꯔꯝꯂꯕꯗꯤ ꯏꯃꯧꯅ ꯋꯥꯔꯤꯕꯁꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯐꯗꯧꯕꯅꯤ ꯅꯧꯔꯤꯕꯤ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯥꯡꯒꯠꯄ ꯑꯁꯤꯗ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯋꯥꯔ ꯃꯥꯜꯂꯤꯅꯦ
ꯑꯁꯤ ꯈꯟꯅ ꯇꯣꯡꯕꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯊꯔꯣꯁꯨ ꯃꯤꯔꯣꯜꯂꯝꯃꯤ ꯊꯔꯣ ꯑꯃꯗꯤ ꯊꯧꯕ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯆꯥ ꯐꯪꯗꯧꯔꯦ ꯈꯟꯕꯗ ꯀꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯕ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ ꯃꯃꯥ ꯏꯁꯨ ꯎꯔꯝꯗꯥꯏ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯍꯨꯠ ꯑꯩꯅ ꯆꯠꯂꯝꯂꯕꯗꯤ ꯀꯌꯥꯝ ꯐꯅꯤ ꯑꯁꯤ ꯈꯟꯅ ꯊꯣꯏꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯅꯤꯡꯁꯜ ꯈꯥꯡꯂꯝꯃꯤ ꯃꯇꯝꯁꯤꯗ ꯊꯔꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯕꯂꯩꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯁꯦꯜ ꯈꯔ ꯄꯨꯈꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯄꯣꯠꯆꯩ ꯇꯣꯏꯅ ꯍꯣꯟꯗꯨꯅ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯗꯨꯒꯨꯝꯕ ꯈꯔ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯕꯥꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯃꯃꯥ ꯂꯩꯇꯕꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤꯉꯩ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯑꯉꯥꯎꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔꯕꯔꯥ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯈꯥꯡꯕ ꯉꯝꯗ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯑꯗꯨ ꯒꯣꯡ ꯋꯥꯏꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯐꯥꯖꯤꯜꯂꯝꯃꯤ ꯅꯨꯄꯤ ꯀꯩ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯇꯣꯛꯂꯣꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯊꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯜꯂꯒ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯨꯕꯣꯛ ꯂꯩꯇꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯍꯜ ꯂꯃꯟꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯄꯨꯝꯕ ꯃꯥꯅ ꯁꯤꯜꯂꯥꯡꯂꯝꯃꯤ ꯊꯧꯕꯁꯨ ꯂꯥꯛꯇꯨꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯃꯤꯔꯣꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯥꯛꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯇꯕꯒꯤ ꯃꯊꯧꯒꯨꯝꯕ ꯂꯣꯏꯔꯕꯗ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯁꯤꯗ ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯁꯤꯕ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯏꯆꯥꯁꯨ ꯋꯥꯔꯦ ꯍꯥꯏꯕ ꯏꯄꯥ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯨꯝꯗꯣ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯁꯤꯗ ꯏꯄꯥ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ ꯕꯥꯕꯥ ꯁꯤꯗ ꯇꯣꯏꯅꯗꯤ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯄꯥ ꯂꯥꯛꯀꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯊꯕꯥ ꯃꯄꯥꯕꯨꯡꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯔꯣꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯊꯔꯣ ꯃꯁꯥꯗꯣ ꯋꯥꯕꯅ ꯃꯥꯒꯤ ꯀꯥꯗ ꯈꯥꯡꯕ ꯉꯝꯗ ꯀꯞꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯣꯏꯕꯗꯣ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯇꯧꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯧꯗꯣ ꯃꯁꯥꯗꯣ ꯅꯥꯇꯩ ꯑꯃ ꯆꯥꯍꯧꯗ꯭ꯔꯦ ꯃꯥꯌꯣꯛꯅꯕꯤ ꯑꯃꯠꯇ ꯀꯧꯔꯨꯆꯣ ꯑꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯁꯨ ꯇꯍꯥ ꯃꯥꯌꯣꯛꯅꯕꯤ ꯑꯃ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯃꯧꯅ ꯋꯥꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯁꯨ ꯌꯥꯗ ꯃꯥꯡꯒꯣꯜꯗ ꯍꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯊꯧꯕꯅ ꯃꯥꯌꯣꯛꯅꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯊꯔꯣꯒꯤ ꯃꯁꯥꯗꯣ ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨ ꯄꯝꯂꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯇꯥꯗꯥ ꯅꯁꯨ ꯅꯨꯄꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯦ ꯇꯥꯗꯥ ꯄꯝꯃꯨꯁꯦ ꯀꯔꯥꯏꯅꯣꯅꯦ ꯏꯁꯨ ꯅꯨꯄꯥꯗꯣ ꯃꯄꯨꯅ ꯑꯃꯨꯛꯇ ꯄꯝꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯄꯝꯂꯝꯃꯤ ꯊꯣꯏꯕ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯊꯣꯏꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯤ ꯑꯗꯨ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦ ꯇꯧꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯊꯔꯣꯒꯤ ꯃꯃꯥ ꯊꯥꯕꯂꯩꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯕꯣꯛꯄꯒꯤ ꯁꯦꯟꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯏꯃꯨꯡ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯅꯀꯨ ꯏꯕꯨꯡ ꯑꯁꯤ ꯃꯇꯪꯒ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯁꯤ ꯋꯥꯏ ꯄꯨꯡꯁꯪ ꯁꯪꯂꯗꯕꯅꯤ ꯏꯃꯥ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯗꯒ ꯂꯥꯏꯅ ꯂꯧꯁꯤꯟꯈ꯭ꯔꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟꯗꯤ ꯏꯃꯥꯅ ꯍꯟꯈꯤꯕꯗ ꯁꯦꯜ ꯈꯔ ꯄꯨꯈꯤꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯗꯨꯅ ꯀꯩꯗꯧꯕꯩꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯅꯦ ꯇꯣꯝꯕꯤꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯨꯕꯅꯤ ꯑꯗꯣ ꯁꯤꯡꯉꯨ ꯍꯥꯏꯅ ꯊꯧꯕꯗ ꯂꯣꯏꯔꯦ ꯍꯣꯏꯁꯦ ꯍꯣꯔꯦꯟ ꯍꯟꯕꯗ ꯄꯨꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯁꯨ ꯆꯠꯊꯣꯛꯂꯨꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯊꯣꯏꯕ ꯎꯕꯗ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯥꯕꯂꯩꯗꯣ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯅꯀꯨ ꯏꯕꯨꯡꯉꯣꯁꯦ ꯑꯩ ꯀꯌꯥꯃꯥꯏ ꯆꯥꯟꯅꯗꯦ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣꯕ ꯈꯔ ꯇꯞꯅ ꯍꯜꯂꯣ ꯍꯣꯔꯦꯟ ꯅꯃꯥ ꯅꯨꯄꯥ ꯂꯥꯛꯂꯒ ꯍꯜꯂꯣ ꯃꯉꯣꯟꯗꯒꯤ ꯁꯦꯜꯗꯣ ꯂꯧꯗꯧꯕꯅꯤ ꯌꯥꯔꯦ
ꯁꯦꯜꯗꯣ ꯀꯣꯟꯅ ꯂꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯂꯩꯗꯨ ꯊꯣꯏꯕ ꯂꯩꯕ ꯑꯗꯨꯗ ꯃꯥ ꯀꯨꯏꯅ ꯂꯩꯊꯕ ꯇꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯔꯣꯗꯨ ꯃꯆꯥ ꯁꯨꯝꯅ ꯑꯁꯨꯝ ꯍꯤꯞꯄꯗ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯇꯨꯝꯊꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯨ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯝꯃꯤ ꯃꯄꯥꯟꯗꯒꯤ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯇꯥꯔꯝꯗꯦ ꯃꯧꯅꯤ ꯇꯧꯔꯤꯁꯤꯁꯨ ꯀꯧꯕ ꯇꯥꯗꯦꯅꯦ ꯃꯆꯥꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯆꯪꯂꯒ ꯌꯦꯡꯂꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯏꯁꯨ ꯊꯣꯏꯕ ꯏꯄꯨ ꯂꯥꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯁꯨꯅ ꯀꯟꯅ ꯀꯞꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯈꯟꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨ ꯐꯃꯨꯡꯒ ꯐꯛꯂꯥꯡꯒ ꯇꯥꯏꯅꯕꯗ ꯆꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃꯥ ꯏꯁꯨꯗꯤ ꯑꯗꯨꯗ ꯆꯞꯂꯒ ꯈꯥꯡꯂꯕꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯁꯨ ꯑꯗꯨꯕꯨ ꯀꯥꯆꯤꯟꯗꯒꯤ ꯂꯧꯈꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯔꯣꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯔꯣꯗꯨ ꯃꯀꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯄꯥꯕꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯏꯍꯦ ꯑꯉꯥꯡꯁꯦ ꯀꯞꯃꯟꯕ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯀꯥꯆꯤꯟꯗ ꯆꯞꯂꯒ ꯂꯩꯔꯝꯂꯦꯅꯦ ꯌꯥꯅꯤ ꯄꯥꯕ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯍꯧꯔꯒꯦ ꯁꯦ ꯁꯦꯟꯅꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯑꯉꯥꯡ ꯑꯗꯨ ꯊꯥꯔꯣꯗ ꯄꯤꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯣ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯛꯂꯝꯕ ꯑꯗꯨ ꯇꯞꯅ ꯐꯥꯊꯖꯔꯝꯃꯤ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯎꯕꯅ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯁꯣꯏꯔꯣꯏ ꯇꯧꯔꯤꯁꯤ ꯑꯩ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯊꯥꯔꯣ ꯌꯥꯝ ꯊꯨꯅ ꯃꯀꯨꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯧꯕꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯀꯩꯗꯧꯔꯤ ꯃꯃꯥ ꯃꯪꯂꯒ ꯂꯩꯔꯤꯗꯨꯅ ꯃꯣꯏꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯥꯅꯁꯨ ꯄꯥꯎꯗꯨ ꯈꯔ ꯍꯦꯟꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯊꯥꯖꯗꯕꯒ ꯑꯉꯛꯄꯒ ꯄꯨꯜꯂꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯃꯛꯅꯕꯣ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯛꯊꯥ ꯊꯥꯖꯔꯨꯏ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯊꯥꯖꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯋꯥꯅ ꯑꯀꯤ ꯇꯨꯖꯨꯡꯅ ꯍꯤꯡꯂꯤꯕ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯧꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯣ ꯀꯞꯁꯤꯟꯅꯗꯨꯅ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯁꯣꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯕꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯅꯨꯊꯪ ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔꯕ ꯀꯥꯟꯁꯤꯗ ꯏꯀꯥꯏꯒꯤꯒ ꯑꯃꯗ ꯈꯪꯗ꯭ꯔꯕꯣ ꯀꯩꯅꯣꯅꯦ ꯑꯆꯧꯕ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯏꯄꯥꯕꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯥꯔꯣꯏ ꯏꯄꯥꯕꯨꯗꯤ ꯇꯥꯔꯣꯏ ꯍꯥꯏꯅ ꯇꯥꯁꯤꯟꯅꯗ꯭ꯔꯕꯅꯤꯅ ꯄꯥꯕ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯕꯤꯌꯨ ꯄꯥꯕꯅ ꯋꯥꯈꯜ ꯈꯟꯊꯔꯣꯏ ꯍꯥꯏꯔꯒꯅ ꯄꯥꯕ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯃꯄꯥꯅ ꯋꯥ ꯍꯥꯏꯕꯒ ꯇꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕ ꯀꯔꯤꯅꯣ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯍꯥꯏꯅ ꯈꯟꯅ ꯃꯆꯥꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯃꯥ ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯄꯥꯡꯒꯜꯅ ꯁꯥꯖꯕ ꯌꯨꯝ ꯑꯁꯤꯗ ꯐꯥꯎꯕ ꯂꯩꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯃꯃꯥ ꯅꯪꯅ ꯉꯟꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯆꯥ ꯃꯃꯧꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯄꯨꯅꯥ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯥꯔꯣꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯉꯔꯥꯡ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯕꯨ ꯂꯣꯜꯂꯝꯗ꯭ꯔꯕ꯭ꯔꯅꯦ ꯂꯣꯜꯂꯝꯃꯤꯗ ꯑꯩꯕꯣ ꯉꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯅ ꯍꯥꯡꯂꯒ ꯁꯣꯏꯗꯅ ꯂꯣꯟꯁꯤꯜꯂꯝꯗꯕ ꯑꯣꯏꯔꯤꯅꯤ ꯃꯌꯥꯝꯁꯦ ꯑꯁꯨꯝꯅ ꯇꯧꯕꯗ ꯃꯤꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯁꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯌꯨꯛꯀꯤ ꯂꯝꯆꯠ ꯋꯥꯏꯁꯤꯡ ꯇꯧꯔꯝꯃꯤ ꯑꯗꯨ ꯂꯣꯏꯔ ꯐꯥꯎꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯊꯥꯔꯣꯗꯨ ꯏꯉꯉꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯄꯥꯕꯁꯤꯅ ꯉꯁꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯅ
ꯅꯨꯡꯇꯤꯒꯤ ꯉꯟꯅ ꯍꯧꯒꯠꯄꯅꯤꯗ ꯑꯁꯤ ꯈꯟꯅ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯗ ꯃꯀꯨꯕ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯁꯨ ꯃꯄꯥꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯒꯦ ꯍꯥꯏꯅ ꯐꯃꯨꯡ ꯍꯥꯏꯗꯣꯛꯂꯨꯕꯗ ꯃꯄꯥꯕꯨꯡꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯊꯔꯣ ꯄꯥꯕꯗꯤ ꯁꯤꯗ ꯑꯗꯨꯝꯁꯨ ꯇꯨꯝꯗꯅ ꯅꯪꯕꯨ ꯄꯥꯕ ꯍꯧꯒꯠꯄ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥꯅꯦ ꯑꯩꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯊꯣꯡꯁꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯣꯏꯕꯗ ꯆꯠꯊꯣꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯌꯨꯡꯂ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯁꯤ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯃꯃꯥ ꯑꯩ ꯀꯅꯥꯒꯤꯗ ꯄꯥꯕꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯪꯂꯨꯈꯤꯒꯦ ꯃꯣꯏꯗ ꯏꯕꯦꯝ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯐꯦꯠ ꯍꯪꯂꯝꯃꯨ ꯀꯅꯥ ꯈꯪꯕ ꯃꯣꯏꯗ ꯆꯠꯊꯣꯛꯂꯒ ꯂꯩꯔꯝꯂꯕꯗꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯄꯥꯕꯨꯡ ꯊꯤꯕ ꯆꯦꯟꯈꯤꯔꯝꯃꯤ ꯊꯔꯣꯗꯤ ꯃꯄꯨꯛꯅꯤꯡꯗ ꯃꯀꯨꯕꯣꯛꯇꯨ ꯃꯆꯟꯅꯨꯄꯤꯒꯤꯗ ꯂꯩꯔꯝꯂꯅꯤ ꯐꯔꯗꯨꯝ ꯐꯔꯦ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯗꯨ ꯑꯍꯤꯡꯗꯒꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯃꯟꯗꯅ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯋꯥꯅ ꯐꯝꯂꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯈꯨꯔꯥꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯄꯅꯣ ꯌꯥꯝ ꯆꯣꯛꯊꯅꯁꯨ ꯎꯔꯦ ꯅꯆꯥꯒꯤꯗ ꯑꯆꯥ ꯑꯊꯛ ꯈꯤꯇ ꯑꯣꯏꯔꯁꯨ ꯆꯥꯔꯨꯈꯤꯁꯤ ꯏꯕꯨꯡꯉꯣ ꯅꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯊꯨꯡꯐꯝ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯈꯣꯡꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯇꯧꯔꯤꯕꯅꯤ ꯏꯄꯥ ꯅꯪꯒꯤꯗ ꯑꯃꯨꯛ ꯆꯪꯂꯔꯣꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯈꯨꯔꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯑꯩꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯪꯂꯨꯈꯤꯁꯤ ꯅꯃꯧ ꯅꯨꯄꯤꯅ ꯈꯨꯔꯥꯒꯤ ꯊꯧꯒꯜ ꯇꯧꯍꯟꯖꯒꯦ ꯊꯣꯏꯕ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯈꯨꯔꯥ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯟꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕꯅ ꯃꯍꯥꯛꯇꯤ ꯑꯍꯜ ꯑꯣꯏꯕꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯄꯥꯝꯕꯅꯤ ꯑꯩꯁꯨ ꯉꯥꯏ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯂꯩꯈꯤꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯊꯣꯏꯕꯕꯨ ꯅꯝꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯧꯕꯗꯨ ꯃꯄꯥꯕꯨꯡꯅ ꯆꯠꯂꯝꯒꯅꯤ ꯈꯟꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯤꯗꯁꯨ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯏꯅꯊꯪꯗ ꯊꯧꯕꯗꯨ ꯋꯥꯈꯜ ꯋꯥꯅ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒꯤꯗ ꯆꯪꯂꯝꯃꯤ ꯊꯕꯥ ꯃꯕꯨꯡꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄꯔꯄꯧ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯣ ꯄꯥꯕ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯇꯦꯅ ꯀꯔꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯍꯧꯗ꯭ꯔꯤ ꯐꯔꯦ ꯑꯩꯁꯨ ꯑꯇꯩ ꯑꯃꯨꯛ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗꯒꯤ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ ꯊꯣꯛꯂꯛꯂꯝꯃꯤ ꯊꯧꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯗ ꯇꯞꯂꯤ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣꯁꯨ ꯃꯄꯨꯔꯣꯏꯕꯅ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯣꯏꯗ ꯄꯥꯕꯗꯣ ꯏꯕꯦꯝ ꯃꯈꯣꯏꯗ ꯂꯩꯍꯧꯗꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈ꯭ꯔꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯔꯕꯅꯤ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥꯁꯨ ꯃꯕꯨꯡꯅ ꯃꯄꯥꯕꯨꯡ ꯍꯪꯂꯝꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯃꯄꯥꯝꯂꯣꯝꯗ ꯇꯍꯜꯂꯛꯂꯝꯃꯤ ꯊꯔꯣ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡ ꯆꯪꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯟꯅꯨꯄꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯊꯔꯣ ꯃꯆꯟꯅꯨꯄꯤꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯧꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯍꯣꯏ ꯏꯅꯝꯃ ꯄꯥꯕ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯣ ꯏꯅꯝꯃ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯗ ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯄꯥꯕꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈ꯭ರಿ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯣ ꯏꯃꯨꯡꯗ ꯃꯄꯨꯔꯣꯏꯕ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥ ꯏꯔꯥꯆꯦꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯆꯧ ꯏꯕꯦꯝꯃ ꯏꯕꯨꯡꯁꯨ ꯄꯥꯕꯕꯨ ꯐꯪꯂꯗꯤ ꯍꯥꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯇꯥꯆꯧ ꯀꯔꯤꯒꯨꯝꯕ ꯄꯥꯕꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧ ꯊꯧꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯜ ꯐꯅ ꯀꯟꯅ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥ ꯃꯕꯨꯡꯅ ꯈꯥꯝꯂꯤꯗꯨ ꯅꯥꯊꯩꯔꯒ ꯀꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ
ꯃꯗꯨ ꯎꯕꯗ ꯊꯧꯕꯁꯨ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯆꯠꯈ꯭ꯔꯣ, ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ, ꯀꯅꯥ ꯑꯃꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯅꯨ꯫ ꯃꯈꯣꯏꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯌꯥꯔꯦ ꯇꯣꯛꯂꯁꯦ, ꯏꯃꯨꯡ ꯆꯪꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯕꯥꯗꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯃꯄꯥꯕꯨꯡꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯗꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯄꯥꯕ, ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯗꯅ ꯂꯝꯗꯝ ꯀꯩꯗꯕꯨ ꯆꯠꯂꯤꯕꯅꯣ ꯄꯥꯕ? ꯊꯕꯥ, ꯁꯦꯠꯇꯣꯛꯂꯣ, ꯑꯩꯈꯣꯏꯁꯨ ꯄꯥꯕꯕꯨ ꯐꯪꯅꯅꯕ ꯊꯤꯗꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯣꯡꯗꯝꯕꯅ ꯆꯥꯅꯕꯗꯤ ꯄꯥꯕꯕꯨ ꯁꯣꯏꯗꯅ ꯐꯪꯅꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯊꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯊꯣꯏꯕꯗꯤ ꯑꯆꯧꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯒꯨꯝꯅ ꯅꯤꯡꯊꯤꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ, ꯑꯆꯧꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯕ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯃꯃꯧ ꯍꯦꯛ ꯍꯦꯛꯇꯤ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯏꯃꯧꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯒꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯗꯣ ꯃꯥꯏꯊꯣꯡꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯈꯨꯔꯥ, ꯅꯆꯥ ꯅꯃꯧꯅ ꯇꯧꯕ ꯊꯧꯒꯜꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯣ? ꯃꯥꯏꯊꯣꯡꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯤꯁꯤꯕꯣ? ꯏꯆꯥꯒ ꯏꯃꯧꯒꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯦꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯄꯥꯅ ꯏꯆꯥꯁꯤꯡꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯜ ꯑꯃ ꯇꯣꯟꯁꯤꯜꯂꯕꯅꯤ꯫ ꯈꯨꯔꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯈꯨꯔꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯔꯤꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯂꯦ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒ ꯑꯆꯧꯕꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯊꯥꯔꯣꯗꯨ ꯃꯄꯥꯝꯒꯤ ꯃꯃꯥꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯅ ꯑꯇꯣꯞꯄꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯨꯕꯒꯤ ꯃꯤꯅ ꯊꯧꯔꯛꯄꯗ ꯈꯨꯝꯕꯝ ꯈꯪꯗ ꯏꯃꯨꯡꯗ ꯇꯣꯏꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯑꯔꯩ ꯂꯩꯇ ꯀꯣꯏꯊꯤ ꯊꯤꯍꯟꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯝꯂꯤꯕꯁꯦ? ꯑꯁꯣꯝꯒꯤ ꯏꯃꯥꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯄꯨꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯣ ꯃꯣꯏꯁꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ, ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯗꯣꯛꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯊꯥꯔꯣ, ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯄꯥꯈꯠꯂꯝꯕ ꯐꯨꯡꯒꯠꯂꯝꯕ ꯄꯨꯝꯕꯗꯣ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄ ꯉꯝꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯕ ꯃꯇꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯊꯥꯔꯣꯗꯨ ꯐꯤ ꯈꯔ ꯁꯨꯔꯝꯃꯤ꯫ ꯃꯤ ꯂꯩꯇꯕꯅ ꯃꯆꯥꯅꯨꯄꯥꯗꯣ ꯁꯦꯟꯅ ꯁꯦꯟꯅꯅ ꯊꯕꯛ ꯇꯧꯕꯗꯨ ꯌꯥꯝꯅꯗꯤ ꯋꯥꯔꯝꯃꯤ꯫ ꯏꯆꯥ ꯃꯥꯂꯦꯝ, ꯂꯥꯛꯑꯣ, ꯑꯥꯗ ꯃꯉꯣꯟꯗ ꯐꯝꯂꯝꯃꯨ, ꯏꯃꯥ ꯐꯤ ꯐꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗ ꯊꯥꯡꯒꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤ ꯐꯧꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯃꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯀꯥꯐꯩ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯗꯨ ꯍꯦꯛ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯗꯨ ꯑꯁꯨꯝ ꯂꯥꯝꯕꯗ ꯃꯈꯣꯡꯗꯨ ꯁꯤꯊꯈꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯣꯁꯨ ꯐꯤ ꯐꯧꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯃꯆꯥꯅꯨꯄꯥꯅ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯥꯔꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯥꯂꯦꯝ, ꯏꯃꯥꯒꯤ ꯃꯥꯂꯦꯝ! ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯄꯨꯈ꯭ꯔꯤꯗ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯣ ꯎꯞꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯥꯂꯦꯝ, ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯪꯅꯕꯒꯤ ꯃꯧ ꯑꯃꯅ ꯈꯨꯔꯥ ꯊꯣꯏꯕꯗꯨꯗꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯊꯧꯕ ꯑꯃꯗꯤ ꯊꯥꯔꯣ ꯃꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯃꯁꯤ ꯄꯨꯝꯕꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕꯗꯨ ꯃꯄꯥꯕꯨꯡꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯣꯏꯕꯗꯨ ꯑꯆꯧꯕ ꯍꯣꯏꯒꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯧꯕ ꯃꯄꯥꯕꯨꯡꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ
ꯃꯆꯥꯅꯨꯄꯥꯒ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯊꯧꯕꯗꯣ ꯃꯆꯟꯅꯨꯄꯤꯒꯤꯗ ꯂꯥꯛꯂꯝꯃꯤ ꯇꯥꯆꯧ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ 이베마 바보도 ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯎꯁꯤꯡꯒꯤꯗ ꯂꯩꯍꯧꯏ ꯌꯨꯝꯗ ꯍꯟꯁꯦ ꯍꯥꯏꯕ ꯌꯥꯍꯧꯗꯦ ꯑꯗꯨꯅ ꯅꯪꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇ ꯀꯧꯕ ꯆꯠꯂꯨꯁꯤ ꯄꯥꯕꯕꯣ ꯇꯥꯆꯧ ꯑꯩ ꯐꯤ ꯍꯣꯡꯂꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯏꯃꯨꯡꯗ ꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯆꯪꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯕꯗꯣ ꯌꯨꯝꯗ ꯆꯠꯁꯤ ꯌꯥꯔꯝꯗꯦ ꯀꯥꯏꯅꯊꯪꯗ ꯑꯆꯧꯕ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯖꯕꯗꯒꯤ ꯌꯥꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯊꯧꯕꯅ ꯃꯄꯥꯕꯨꯡꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯊꯥꯔꯣ ꯃꯀꯣ ꯏꯕꯨꯡꯉꯣꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯂꯝꯃꯤ ꯊꯥꯔꯣ ꯏꯃꯨꯡꯗꯒꯤ ꯃꯩ ꯂꯧꯊꯣꯔꯛꯎꯅꯦ ꯄꯥꯕ ꯑꯣꯛꯅꯅꯕ ꯑꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯃꯨꯡꯗ ꯃꯩ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯣ ꯇꯍꯥ ꯏꯃꯨꯡꯗꯒꯤ ꯀꯥꯝꯕꯤ ꯑꯃꯗ ꯃꯩꯇꯥꯜ ꯈꯔ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯩꯗꯨ ꯀꯥꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯄꯥꯕ ꯑꯄꯪꯕꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧꯅ ꯄꯪꯂꯨꯕꯅ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥꯔꯣ ꯃꯀꯣ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯏꯃꯨꯡꯗꯣ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ